Manipur gi district Kharada Akanba Nong Churaba Yai Pawase ngasi nungthil phongkhiba kanglaipa ki maira pawse dagi lokhatchabane Indian Meteorological Department ke Meteorological Imphal na ngasi thokpa cherol amagi matungin na ngasi dagi hauraga lakliba tang kunmanga fawba Tamenglong district amadi Senapati district ki mafam kayada Akanba Nong Churaba Yai haina khanghalakle Ukhrul None Bisnupur amadi Churachandpur district tanang ngasi dagi hayang fawbang akhak araw yauna Akanba Nong Churaba Yai aduga Kangpokpi Kamjong Tengnopal Chandel amadi Fairjol district tanang ngasi mafam kayada Akanba Nong Churaba Yai haina cherola sina haire Imphal East Dengue case ama Thengnare pawasi ngasi nungthil phongkhiba kanglaipa ki maira pawse dagi lokhatchabane Imphal East district ki singjamai khetri laikai dengue na naba miyoy ama ngasi Thengnare haire Pawasi hek fangbaga khudakta state malaria control department ki maikaidagi miyoi taragani thoina sabat tim ama thajinduna laukhatpa yaba section thaurangi thabak laukhatkhre loina na dengue laina sandoraktana ba akoiba mafamsingda fogging tawbagi thabak sathakhe masida natana mafam aduda leiba miyoi sing dengue laina dagi matau karamna ngakthokadagi amadi laufam thokpa section thaurangi thabak singa mari lainana awareness pibagi thabak su haukhre Hiramasiga mari lainana State Malaria Department ki Dr. S. Priyokumar na phongdokhibada dengue laina asi fahanba ngamba hidak hauzik phawba leitre adubu section thaurangi thabak chapchana laukhatlabadi laina asidagi yamna laina ngakthokpa ngamme laina asi thengnana bahonabada mari lainaba Malaria Department khaktada inthokpada natana praja section kayana su hena wakhal tabiduna laina asidagi ngakthokpa yaba section thaurangi thabak munna khangna bahona minasi haikhe